Heirang Leirang channel na mayamgidamakta pujarakliba Phungga Wari Lainingba Amasung Kei. Thaina mamangaida umang amada yamna chawba kei ama leirami. Nongmadi mahaki chananaba chinjak amatta thiba khanglamde. Mahakna mafam amadagi mafam amada machinjak phangnaba koichat chatuna thirami. Sa kharadabu thengnarabadi makhoibu hatuna machinjak oige haiduna khalle. Meiteilon arapa mafam amada hameng ama uraklami. Hamengna leiriba mafam adomda tapna paktharaduna uprak sitladuna chatlami. Mahakna hamengdugi manak yauraklaba matamdadi hamengdu ningthijana khajillaba sambal amagi manungda leibadu thengnari. Kei aduna samballadugi akoibada sambaldugi thong thengnadri phawba koina chatli. Thongdu hangdoklami manungda changle asumna chatpada samballadugi thongdu thengnare. Thong adu hangduna leirami. Kei aduna manungda changle aduga amuki khusongda hamengdugi lusamda namladuna hatokle. Mahak chaklenduma hauna chaduna lele. Haujikti keidu mabuk thallabanina yamna nungaire amuk umangda hannanabagi wakhal khalakle. Adubu mahakna samballadugi thong adu yauba matamdadi londuna leiba thengnarami. Mahakna thongdu kanna namduna hangdoknaba hotnai adubu hangdokpa ngamdre. Maramdi so londuna leiramle. Mahakna thongdu hangdokpa ngamlaroi haibasi khangle. Yamna chawba sarang amagi manungda kei adu phaduna thanamle haibasi masana gyan tajaraklami. Mahakna mafamdudagi nanthoknaba yamna kanna hotnai adubu sarang adu asuki matik kalli. Maram asina mahakna mafamdudagi nanthoknabagi pangal mangonda leitre. Kei adu yamna warakle amasung masasu chokthare. Maram asina mahak leimaida kunthare. Mahaki punsi khudong thiba tare haibasi masana khangjaraklaba matamda akiba phawraklami. Mikup asimaktada umang asida lainingba ama mana leiriba maikei tamna lakpadu kei aduna ure. Mahak sarang aduna leiriba maikei tamna changsilaklami. Madu ubada kei aduna sarang adudagi nanthokpada matau karamna mateng panghansige haiduna wakhan khanba haurakle. Kei adu chap yungna lepkhatle mamit usinduna laison tinchol sonjinnaba haurakle. Mafam adomda lainingba adu laklami. Mahakna kei adu hek ubada akiba ama phawrami. Adumoinamak mahakna keiduda amuk hanna yenglubadadi sarang amagi manungda leiba oiramle. Maram asina mahakna awaba kokpagi sorama hondokchari. Lainingba aduna kuning kangduna lepkhatlaga kei adubu yenglami. Lainingba aduna masa matanta khanjarami. Masigi keisina tauribasibu karinone. Mahaksi yengbada laison tinchon daunasu taubugum tawine. Kayada ngakhrabano sa amanabu lainingba ngamgadrane. Mikup khara haukre keidu mamit pangthorakle. Mahakna lainingbadudha yenglaga noksilaklami. Maduda lainingba adu chenkadabagi sajel tauba haurakle. Lainingbadugi mataudu ubada kei aduna hairei. Senglaba lainingba chenkiganu. Nangidamaktani haiduna taibang mapuna selakpa pau ama aingonda lei. Lainingba aduna kei adugi wafamduda khalami. Taibang mapuna chelakpa pau haiba. Adusu aigidamaktani haiba. Phare masi chumlamba yai. Aina taibang mapubu ningzaraklibasi chahi 90 surakle. Mamaithangda taibang mapuna aina ningjaribasi tabirakpa oirambasu yai. Lainingba aduna kei adugi manakta khara naksinna changsile. Mahakna khangdingna hanglai. Kari karamba pau oirabano. Keiduna hairei taibang mapubu uba ngamba sakti ama aigi lei. Senglaba lainingba ama aigi inakta lakani haina taibang mapuna aingonda haibirei. Mangonda pau asi khara tambikho chelaklambani. Keigi wafamdu tabada lainingbadu hena langtaknaba phawraklami. Mahakna amukasu hanglai karamba pau oirabano aingonda sengna amukta tambiyu. Keiduna hairei aina nangi nakong mayada lona haigani mikup amagi oina
thongsi amukta hangdokpiyu, ai amukta thorakke. Lainingba yamna kizana hairei. Nate nate madu yaroi nangdi kaini aduna nangna aibusu hatlamba yai. Maduda kaiduna paukhum pirei. Karigumba nangna thongsi hangdoktrabadi chelakliba pause karino haiba nahak khangdaba tabani. Phare aina taibang mapu ningjari-basida akaiba pibidanaba adom lapna chatkro. Lainingba hairei saubikinune aina haigibasing aduda aina nangbu kimanbadagi haikibani. Adubu taibang mapuna karigumba khara aibu tauhanba pamlabadi ai madu harauna tauzagani. Kai aduna hairei adu oirabadi nangisu aduga aigisu matam amuk manghalanudana thongdu khara thuna hangdoklo. Lainingba sarangdugi thongdu hangdokladuna kai adu mapanda thokhalle. Mahakna lainingba mumon noksilai. Kai aduna makha tarei. Nahakna taibang mapubu pelhanbiri. Ainasu nangumna taibang mapubu pelhanbiri. Masini nangi nafamda haiko haiduna taibang mapuna aingonda chelakpa pawadu. Kai aduna su amuk makha tarei sananaba karigumba khara tapiyu aibu nungjariba ibungo. Lainingba kirap tauna hanglai sananaba haiba nangidamak. Ai isamaki phawba sananaba kari amata leitadana numit ninigi mamangdagi saraktri. Adugi sumathakta ai imung manunggi miyoi khudingmak sara helhauri. Ai haujik umangsi phawraga mathangi thangnaba khulsida sananaba khara niruge haiduna laglibani. Kai aduna hairei adubu aina chaba yaba chinjakti nangonda yawi haibasi taibung mapuna di khangi. Lainingba thakatna hanglai kadaida karamna. Kai aduna paukhum pirei nangi haksangdu kai singidi pharaba chinjakni natrabrane. Aduna madu aingonda thuna piraklo natrabadi ai isana madu lauragani. Masi pumnamaksi pangthou haiduna aingonda taibang mapuna hairakpani. Lainingba kapna haijarei. Nangna aibu hatpa pamlabra kaiduna khumlai. Nangna siba natraga sidaba haibasigi warep lauba aigi ithau nangi sadong adu khaktani aina chaba pamba. Lainingba kaplaga haijarami madudati taubiganu aingonda minungsi utpiyu aigi icha taruk lei makhoi chara helauribani. Aina sikrabadi makhoisu loina chara henduna sikragani. Sanbiduna aibu mafamsidagi chatlanbiro. Nahakna punsi nungsangna lainanabagidamak ai taibang mapugi mafamda thaunijage. Kaiduna hairei oh nate madu yaroi. Asigumba phibamsida nangna aibu thadoklamlaga chatkhiba yaroi. Aina nangbu chaba haibasi taibang mapugi apambani. Lainingba hanna haijarami aibu hatpiganu aibu kanbiyu. Thangnaba khulasida chatlaga nangna pamgadaba nangi chinjaksingdu ai amukta laurukhige. Aina wasakjaribasini ai soidana thuna hanjarake. Kaiduna khumlai ai nangbu thajai adubu ngaiba ngamlaroi. Ai haujingmak nahakpu chaba tare. Miyoibasingda thaujalgi irik ama phawba pakte. Makhoidi mabuk phatte yengu kanagumba miyoi amana masigi achauba sarangi langasi thaktuna aibu pharaga hatnaba hotnaribasini. Kaiduna lainingba songsillaklaga machet setlaga chananaba thaurang tauba haurakle. Lainingba kaplaga wasaklami. Karigumba nahakna aigi punsibu kanbirabadi kai singi mangnanaba karigumba amata tauzaroi. Kaiduna amuksu hanna hairei miyoibasingdi sihangadabani miyoibadi soidana hatgadabani. Adum oinamak nangi matangsimadi aina nangonda fajaraba khudong chaba ama pibirage. Aikhoi ani punna wayel mapu ahumgi manakta chatkani. Karigumba makhoi ahumdudagi amana nangna khalibadu chummi hairaklabadi ai wafamsida amuk hanna khankhige. Lainingba masigi wafamsida yare. Makhoi ani wayel mapu oigadawribasing adu thiba haurakle. Makhoina ahanbada hanuraba gadha ama thengnare. Makhoigi wafamsing adu gadha aduda hangatlami. Wafamdu gadha aduna munna tare aduga mahaki wayeldu piraklami. Gadha aduna hairei aingonda yenglau miyoibasingna aingonda taukhibasingdu yengu. Aina punsi chupasima makhoigi minai oirami. Makhoina aibu phubirami kaubirami aduga
ꯆꯔꯥꯁꯨ ꯍꯦꯜꯂꯜꯂꯝꯃꯤ꯫ ꯃꯗꯨ ꯐꯥꯎꯕ ꯑꯩꯅ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯣꯜꯂꯦ, ꯊꯕꯛ ꯁꯨꯕ ꯉꯝꯗ꯭ꯔꯦ, ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯦ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯗ ꯀꯥꯟꯅꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯦ꯫ ꯃꯤꯑꯣꯏꯕꯁꯤꯡꯗꯤ ꯌꯥꯝꯅ ꯇꯝꯊꯤ, ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯦ ꯁꯤꯍꯟꯒꯗꯕꯅꯤ꯫ ꯀꯩꯗꯨꯅ ꯒꯙꯥꯗꯨ ꯊꯥꯒꯠꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡꯕꯗꯨꯗ ꯃꯣꯃꯣꯟ ꯇꯧꯁꯤꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯅꯤꯁꯨꯕ ꯋꯥꯌꯦꯜ ꯃꯄꯨ ꯑꯗꯨ ꯊꯤꯕ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯒꯨꯝꯚꯤꯔ ꯑꯃ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯅꯤꯡꯕꯗꯨꯅ ꯒꯨꯝꯚꯤꯔꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯅꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ꯫ ꯅꯈꯣꯏꯒꯤ ꯋꯥꯐꯝꯁꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯂꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯂꯕ꯭ꯔꯥ? ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯋꯨꯟꯁꯤꯡ ꯑꯗꯨ ꯁꯦꯠꯇꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯕꯦꯒꯇꯨ ꯊꯣꯛꯈꯤ꯫ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤꯡꯁꯤꯅ ꯍꯦꯛ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯁꯥꯐꯒꯗꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯂꯩꯇꯦ꯫ ꯃꯔꯝꯁꯤꯅ ꯃꯤꯑꯣꯏꯕꯁꯤꯡꯁꯤ ꯁꯤꯍꯟꯒꯗꯕꯅꯤ꯫ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯌꯦꯜꯗꯨ ꯀꯩꯗꯨꯅ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯀꯩꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯂꯣ, ꯑꯩꯈꯣꯏ ꯑꯍꯨꯝꯁꯨꯕ ꯋꯥꯌꯦꯜ ꯃꯄꯨ ꯊꯤꯕ ꯆꯠꯂꯁꯤ꯫ ꯂꯥꯏꯅꯤꯡꯕꯗꯨꯗꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯅꯤꯛꯂꯗꯨꯅ ꯀꯩꯗꯨꯒꯤ ꯃꯇꯨꯡꯗ ꯇꯨꯔꯣꯏ ꯉꯥꯔꯣꯏ ꯇꯧꯔꯗꯨꯅ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯍꯨꯝꯁꯨꯕ ꯋꯥꯌꯦꯜ ꯃꯄꯨꯗꯨ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯥꯝꯅ ꯁꯥꯡꯕ ꯂꯝꯁꯥꯡ ꯑꯃ ꯆꯠꯄ ꯇꯥꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯌꯦꯜ ꯃꯄꯨꯗꯨ ꯂꯝꯍꯨꯏ ꯑꯃꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯤꯅꯕ ꯑꯗꯨꯒ ꯋꯥꯌꯦꯜ ꯆꯠꯊꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯂꯝꯍꯨꯏꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯊꯤꯅ ꯇꯥꯔꯦ꯫ ꯑꯍꯥꯟꯕꯗ ꯀꯩꯗꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛꯇꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯥꯏꯅꯤꯡꯕꯗꯨꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯆꯃꯝꯅꯍꯟꯕ ꯑꯃꯒꯨꯝ ꯊꯣꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛꯀ ꯍꯟꯅ ꯁꯟꯗꯣꯛꯅ ꯍꯥꯏꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯪꯍꯟꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯗꯨꯗꯤ ꯂꯝꯍꯨꯏ ꯑꯗꯨꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯅꯤꯡꯕꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯟꯗꯣꯛꯅ ꯇꯝꯂꯝꯃꯤ꯫ ꯂꯝꯍꯨꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯆꯃꯝꯅꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯂꯝꯍꯨꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯩ, ꯅꯪꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯏꯅꯤꯡꯕ ꯅꯍꯥꯛꯅ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯇꯥꯔꯦꯅꯦ꯫ ꯃꯗꯨ ꯆꯨꯝꯂꯦꯀꯣ? ꯀꯩ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯅꯠꯇꯦ, ꯑꯩꯅ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯤ, ꯂꯥꯏꯅꯤꯡꯕ ꯑꯁꯤꯅ ꯂꯩꯔꯝꯕ ꯅꯠꯇꯦ꯫ ꯂꯝꯍꯨꯏꯗꯨꯅ ꯈꯪꯂꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ, ꯑꯣ ꯆꯨꯝꯂꯦ, ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ, ꯂꯥꯏꯅꯤꯡꯕ ꯑꯁꯤꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯦ꯫ ꯆꯨꯝꯗ꯭ꯔꯤꯕ꯭ꯔꯥꯅꯦ ꯃꯗꯨꯗ ꯀꯩ, ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯎꯔꯝꯕ ꯇꯥꯔꯦ? ꯀꯩꯗꯨꯅ ꯂꯥꯎꯔꯛꯏ, ꯁꯨꯛꯅꯠ ꯍꯦꯛ ꯅꯠꯇꯦ, ꯑꯩꯅ ꯂꯥꯏ ꯅꯤꯡꯂꯒ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕꯅꯤ꯫ ꯂꯝꯍꯨꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯈꯣꯠꯂꯗꯨꯅ ꯍꯪꯂꯛꯏ, ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯔꯥꯅꯦ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ? ꯀꯩꯗꯨꯅ ꯂꯥꯎꯔꯛꯏ, ꯅꯪꯁꯦ ꯑꯄꯪꯅꯤ, ꯄꯨꯔꯥ ꯄꯨꯔꯤ ꯒꯙꯥꯅꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯔꯝꯗ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯋꯥꯌꯦꯜ ꯃꯄꯨ ꯑꯅꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯈꯤ, ꯅꯤꯡꯊꯤꯅ ꯋꯥꯌꯦꯜꯁꯨ ꯆꯠꯊꯔꯛꯈꯤ, ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯉꯝꯗ꯭ꯔꯤꯕꯅꯣ? ꯂꯝꯍꯨꯏ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯀꯗꯥꯏ ꯀꯗꯥꯏꯗ ꯂꯩꯔꯝꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯏꯁꯥꯃꯛꯅ ꯍꯦꯛ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯅꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯈꯪꯕꯗ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯂꯦ꯫ ꯂꯝꯍꯨꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯇꯥꯅ ꯄꯨꯟꯅ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯁꯤ꯫ ꯀꯩꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯁꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ, ꯂꯥꯛꯑꯣ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅꯦ, ꯀꯩ ꯑꯗꯨꯅꯦ, ꯂꯝꯍꯨꯏ ꯑꯗꯨꯅꯦ, ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯁꯔꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯝꯍꯨꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯩ ꯌꯦꯡꯒꯦ꯫ ꯂꯥꯏꯅꯤꯡꯕ, ꯅꯪ ꯁꯔꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯣ, ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯨꯔꯣ꯫ ꯀꯩ, ꯅꯪꯁꯨ ꯃꯐꯝꯁꯤꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯣ꯫ ꯂꯝꯍꯨꯏꯗꯨꯒꯤ ꯈꯪꯖꯗꯕ ꯑꯃꯁꯨꯡ ꯄꯪꯖꯕꯒꯤ ꯃꯇꯧꯗꯨꯗ ꯀꯩꯗꯨ ꯁꯥꯎꯅꯤꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯁꯦ ꯄꯨꯔꯥ ꯄꯨꯔꯤ ꯑꯄꯪꯅꯤ, ꯒꯙꯥꯅꯤ꯫ ꯑꯩꯅ ꯁꯔꯪꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯂꯥꯏ ꯅꯤꯡꯂꯝꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯅꯤꯡꯕ ꯑꯁꯤꯅ ꯃꯐꯝꯁꯤꯗ ꯑꯁꯨꯝ ꯂꯥꯛꯂꯝꯕꯅꯤ ꯍꯥꯏꯗꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯔꯦꯗꯅ꯫ ꯂꯝꯍꯨꯏꯗꯨꯅ ꯃꯨꯟꯅ ꯈꯟꯊꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ, ꯃꯇꯧ ꯀꯔꯝꯅ ꯃꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯀꯩꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯅꯉꯣꯟꯗ ꯎꯠꯀꯦ ꯌꯦꯡꯉꯨ꯫ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯔꯝꯂꯒ ꯀꯩ ꯑꯗꯨ
sarang adugi manungda changkhre. Lamhuiduna hairei, haujikti lainingba sarangdugi thongdu lonsillo, sodusu lonsillo. Matau karamna thongdu nangna hangdokpage haibadu aingonda utlo. Lainingbadu masa pumnamak thak thak nikladuna, sarangdugi manakta changsinduna thongdu lonsilami, sosu lonsilami. Mahakna lambuiduda hanglami, haujikti matau karamna aina sosi hangdokpage haibadu yengba muk pamlabra. Lamhuiduna lauraklami, he apang, taseng namak aina thengnarakpa khwai khudingdagi he na pangba mi sinangni. Chatlo, thuna chatkro chatlo, amuk hana sigumba phatraba thaudok si thoktanaba nangi lambelda chachahoro. Adudagi lamhuiduna kaina leiriba sarang adomda onsilaktuna hairei. Kaina rasi nungshiraba kai haujikti makha tana nangi lainingduna leibana he na phaba oiragani. Heirang Leirang na pujarakliba Phungga Wari ngasigi oinadi matang swaida loisinjare. Hayeng nungai raba wari singa loinana mayam pulap amuk thengnarasi.